Lamdam asida buffer zone laibra haiduna Ministry of Home Affairs ta Right to Information Act RTI gi khuthangda wahang hangbada wahang asi state lengakta hangbana matik chagani haina paukum pirakrai kumza lisingani kunga humdoi gi me ahumdagi lamdam asida tholakliba irang asida kuki singamati kuki lup singna ngaihak leitana buffer zone lansalakpa yaroi haina hairakliba siga mari leinana RTI gi khuthangda Ministry of Home Affairs ta wahang taramathoi hangki MHA da hangkiba wahang sing adugi manungda lamdam asida buffer zone lautokpagi mari lenaba documents sing amadi official oiba notification leiragadi PBU buffer zone ga mari lenana exact geographical boundaries map sketches na chingba PU buffer zone ga mari lenaba public notice press release amadi miyam da inform tawkiba leiragadi madugi certified copy sing PU haibasini wahang sing asigi paukhum moina Ministry of Home Affairs ki maikai digi hanglakliba wahang sing asi Manipur lenga ka mari leinai loinana state asigi public order asi taret suba schedule gi makha da state subject ni maramaduna buffer zone gi matang da wahang hangi hairabadi state lenga da hangbiu harakli